ꯊꯣꯡꯒꯥꯜꯗ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨꯗ ꯄꯥꯎꯗꯝꯂꯦꯗꯣ ꯙꯅꯟꯖꯣꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕꯁꯤꯗ ꯑꯅꯥꯕ ꯌꯥꯎꯁꯤꯜꯂꯛꯄꯁꯤ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯗ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯆꯥꯗ ꯊꯛꯇ ꯇꯧꯔꯗꯤ ꯃꯁꯥ ꯁꯣꯟꯖꯤꯟꯕ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯤ ꯄꯨꯄꯥ ꯑꯗꯨꯅ ꯄꯨꯄꯥꯁꯨ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯃꯔꯩ ꯇꯧꯕ ꯌꯥꯎꯏꯗꯣ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯆꯥꯅꯤꯡꯗꯕꯗꯤ ꯃꯄꯥꯜꯗꯩ ꯆꯥꯁꯤꯜꯂꯛꯄꯗꯨ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯗꯣ ꯄꯨꯄꯥ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯒꯦ ꯑꯗꯨꯁꯨ ꯍꯪꯍꯧꯗꯦꯅꯦ ꯄꯥꯈꯪ ꯃꯆꯥꯗꯨꯗ ꯍꯥꯏꯕꯗ ꯑꯗꯨꯛ ꯇꯥꯍꯧꯕꯩ ꯋꯥꯅꯤ ꯅꯤꯇꯤ ꯆꯤꯡꯅꯅ ꯃꯈꯣꯏ ꯃꯔꯤ ꯃꯇꯥ ꯃꯥꯟꯕ꯭ꯔꯣ ꯑꯗꯨꯁꯨ ꯃꯥꯟꯗꯦꯕꯣ ꯂꯩꯀꯥꯏ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣ ꯎꯈꯤꯒꯨꯝꯁꯨ ꯇꯧ ꯃꯁꯛꯇꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯤꯇꯤ ꯋꯥꯈꯜꯗꯅ ꯃꯥ ꯑꯣꯏꯔ ꯆꯠꯂꯅꯦ ꯑꯩꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯑꯒ ꯒꯥꯔꯤꯗꯣ ꯌꯦꯡꯉꯨꯁꯤꯔꯥ ꯃꯗꯨ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯈꯪꯅꯤꯁꯦ ꯙꯅꯟꯖꯣꯏ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯇꯩꯃꯗꯣ ꯍꯣꯇꯦꯜꯗ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕꯅꯤ ꯍꯟꯗꯛꯇꯤ ꯎꯗꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯅꯦ ꯁꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯟꯖꯤꯟꯕ ꯃꯥꯟꯕ꯭ꯔꯣ ꯕꯥꯖꯤ ꯃꯁꯛꯇꯨ ꯎꯗꯕꯅꯤꯅ ꯈꯪꯗꯦ ꯇꯥꯎꯃꯩꯁꯨ ꯃꯃꯤꯠꯀꯥꯗꯨ ꯏꯀꯨꯠ ꯀꯨꯠꯁꯤꯜꯂꯤ ꯄꯨꯄꯥ ꯑꯅꯥꯕꯗꯩꯅꯦ ꯁꯦꯟꯅꯕ ꯃꯤꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄꯅꯤ ꯌꯨꯝꯗ ꯗꯤꯆꯥꯔꯖ ꯇꯧꯔꯛꯂꯗꯤ ꯈꯔꯁꯨ ꯐꯕ ꯌꯥꯏꯗ ꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨꯝꯗ ꯅꯔꯁ ꯀꯧꯔꯒ ꯁꯦꯕꯥ ꯇꯧꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯃꯈꯣꯏꯁꯨ ꯑꯃ ꯀꯧꯖꯔꯗꯤ ꯐꯗꯧꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯥꯗꯕ ꯈꯛ ꯅꯠꯇꯦ ꯋꯥꯈꯜ ꯂꯩꯅꯥꯁꯨ ꯈꯔꯗꯤ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯂꯥꯏꯌꯣꯡꯒ ꯍꯥꯏꯔꯛꯄ ꯌꯥꯎꯈ꯭ꯔꯕꯣ ꯑꯗꯨꯝꯕ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯠꯇꯦ ꯃꯃꯥꯁꯤꯅ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯣ ꯄꯨꯄꯥꯒꯤꯁꯨ ꯁꯨꯃꯥꯏ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ ꯏꯁꯨꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤꯅꯦꯍꯦ ꯑꯩ ꯏꯁꯥꯁꯨ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯂꯩꯔꯕ ꯅꯃꯥꯒꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯄꯨꯄꯥꯒꯤꯁꯨ ꯏꯃꯥꯒꯤꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠꯄ ꯑꯗꯨꯝ ꯃꯦꯟꯗꯣꯏꯅꯦ ꯙꯅꯟꯖꯣꯏꯗꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯩ ꯐꯅ ꯑꯣꯏꯗꯨꯅꯁꯨꯅꯦ ꯑꯩꯅ ꯀꯟꯅ ꯂꯩꯔꯤꯉꯩ ꯐꯩꯗꯣ इखंग खंगहौदना सोंजिनखिबा मिकुप्ता नंगा नमागसे कमाइन तौहौबा हाइनने अई वादबा ngamdene हेरा बाजी थंगनाबै अनाबै पाउ पुरकपदा ngairi बाजी ओइना नारकपा सोइद्रे अइना चोइरोल ओइना लोन थोकलि खै फरिनि तुमिन्ना खंजिनखिबा नुमित्तनिने हेना फिबम तारुइदोइसे पुपासे अमानबम लेइबो कना मालिबा लेइरिये हॉस्पिटल दा पुखलकपा अहल मखल मयाम अमना मागिसे अनाबा लei हाइबदा अमदुसुने मागिगा चप मानैने हेक्ता हाइरक्तोइने हाय मखोइ अनाबदुगा आइगदि मानदेदना अइना थंगनाबै मचानुपि थीदबगी ममासे वारमने हाइबगा पुपासु ममागी खनबदा वाइना हाइसिदि इपुगी बेमा ममा मपा ओइबसिंगने मचागिदमक वाबसिदि मालेमसिदा अमत्तबु ओइरिनि सनासु मतेंग पांगसिलई अइनसुने इचा अनिमकी चप मानना खल थंगनाबैसे मिरोलगा लेजदबने नोंग निनी सिदा पुथरक्त्रदि अइखोइसुने कई कईनो मतेंग पांगबा याबा पांगबिसि क्लब की सेक्रेटरी दसु हाइफेट हौदोक्लगा लेकाइना ngamba मतेंग पांगबिरदि फदौनि नंगना दु हाइरक्पा ओंथोकना फख्रेदा हौजिकमक चत्तुनाने सेक्रेटरीगा प्रेसिडेंटगा उनरुगे लेमिनबा हाइसिदि मतेंग खरसु पांगनबा ताबनिने नीति वाखलदना चपचारे पुपाना थोख्रिङै मागी गारीरा हाइना अयेंग हौरुगे मपाना थोखिबदुगा मचानुपीदुसु किचनदगी थोखिगे तौबदुदा इंगक ngakna तोंबिया कदाइ चटके हाइबनो मथक्ता फी फाहौब्रो लौसिलुगे ममद्रिङैसिदा अदुदिने अइना लोइन लौसिलगा थुप्पा थमख्रबनि लैसिंगदि चाइख्रबो अदुसु लोइना लोइख्रबनि अदुदि अइना तौबा याबा थबक अमता लैट्रेने हाय ड्यूटी चलुरगा पोथादबि नंगना युमगी कुपनो मयाम तौबदो नुंगाइद्रदुनने अइना अंगम्बा खैदि तौबिबनि इमा सी थेंगकनि हारगा ngana halaisina meeting tौद्रबो मीटिंग बुरी तौवे कुइगदबा मालगने भाषण अमनी खक पिरमलगा अतोपा थबक लेहौवेना हायर अथॉरिटी खैदो लोइन चेनख्रे
ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯆꯤꯜꯂꯤꯔꯥ ꯆꯤꯟꯁꯤꯟꯅꯩꯔꯥ ꯈꯪꯉꯛꯇꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ꯫ ꯑꯣꯏꯍꯟꯒꯦ ꯑꯣꯏꯍꯜꯂꯣꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯗꯅ꯫ ꯃꯆꯥꯗ ꯆꯥ ꯒ꯭ꯂꯥꯁꯇꯨꯃ ꯄꯤꯔꯒ ꯁꯦꯁꯦ ꯁꯤꯃ ꯊꯛꯑꯣ, ꯑꯩꯁꯨꯅꯦ ꯊꯛꯅ ꯊꯛꯅ ꯏꯟꯁꯥꯡ ꯁꯦꯝꯗꯣꯛꯀꯦ꯫ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ꯫ ꯍꯪꯉꯨ, ꯀꯩ ꯋꯥꯅꯣ? ꯊꯪꯅꯕꯩ ꯀꯀꯥꯁꯦ ꯅꯣꯏꯒ ꯂꯣꯡꯒꯥ ꯑꯣꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯩ ꯈꯔ ꯍꯟꯕꯅꯤ꯫ ꯑꯁꯤꯕꯨ ꯊꯥꯏꯅ ꯅꯨꯄꯤꯒ ꯀꯣꯏꯔꯛꯇꯖꯥꯠꯂꯣ ꯃꯥꯅ ꯂꯨꯍꯣꯡꯗꯅ ꯂꯩꯔꯤꯁꯦ? ꯑꯃꯈꯛ ꯀꯣꯏꯔꯛꯄꯗꯤ ꯈꯪꯍꯧꯏ꯫ ꯀꯥꯏꯅꯩ ꯖꯥꯠꯂꯣ? ꯑꯧ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯊꯕꯛꯁꯨ ꯆꯥꯎꯅ ꯇꯧꯏ, ꯃꯈꯣꯏꯅꯤꯗ ꯂꯩꯕꯗ ꯂꯥꯎꯅꯕꯩ ꯃꯈꯣꯜꯁꯨ ꯇꯥꯗꯦ꯫ ꯃꯉꯣꯟꯗ ꯂꯩꯕꯤꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯣ ꯑꯁ ꯉꯛꯇꯤ ꯉꯛꯑꯦꯍꯦ꯫ ꯍꯥꯏ, ꯃꯤꯒꯤ ꯋꯥꯕ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯋꯥꯔꯤ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤꯁꯨ꯫ ꯏꯃꯥ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯩꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯀꯀꯥꯒꯤ ꯃꯔꯝꯗ ꯈꯪꯉꯝꯅꯤ, ꯃꯥꯏ ꯊꯃꯣꯏꯗ ꯆꯥꯛꯄ ꯀꯥꯏꯗꯣ ꯐꯥꯎꯔꯝꯃꯣꯏꯗ꯭ꯔꯅꯦ? ꯁꯅꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯥꯒ ꯀꯥꯏꯅꯈ꯭ꯔ ꯃꯇꯨꯡ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯄꯥꯟꯗꯅ ꯅꯠꯇ꯭ꯔꯒ ꯄꯥꯜꯂꯒꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯕꯁꯨ ꯌꯥꯏꯗ꯫ ꯑꯩꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯨꯄꯤꯗꯨꯗꯩ ꯍꯦꯟꯕꯤ ꯑꯃ ꯂꯧꯈꯥꯏꯒꯗꯕꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯊꯦꯝꯈꯤ ꯍꯥꯏꯕꯅꯤ, ꯅꯨꯄꯥ ꯃꯁꯥꯅ ꯌꯥꯗꯕꯅꯤ꯫ ꯅꯤꯇꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄ ꯌꯥꯗꯕꯅꯤ꯫ ꯁꯅꯥ ꯉꯛꯆꯥꯟꯅꯅ ꯃꯆꯥꯗ ꯌꯦꯡꯉꯒ, ꯏꯆꯥꯕꯨ ꯀꯅꯥꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯒꯦꯅꯦ? ꯑꯩꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ, ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯆꯠꯅꯕꯤꯒꯤ ꯋꯥꯅꯤꯗ꯫ ꯑꯩꯁꯨ ꯑꯗꯨꯉꯥꯏ ꯍꯨꯏ ꯍꯧꯗꯣꯡ ꯂꯝꯕꯤꯗ ꯆꯠꯂꯝꯕꯁꯦ ꯍꯦꯛꯇ ꯀꯧꯅꯤꯡ, ꯎꯕꯒ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯗꯣ ꯀꯀꯥꯁꯤꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯁꯦ ꯃꯥꯅꯁꯨ ꯍꯦꯟꯅ ꯈꯟꯖꯕ ꯃꯤꯁꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ꯫ ꯁꯅꯥ ꯆꯥꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ, ꯃꯁꯥꯗ ꯍꯪꯉꯒ ꯈꯪꯗꯧꯅꯤ, ꯃꯁꯥꯗ ꯍꯪꯗ꯭ꯔꯁꯨ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯁꯤꯅ ꯁꯥꯈꯤꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯃꯤꯒꯤ ꯋꯥꯔꯤꯗꯅꯦ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯍꯣꯏꯁꯦ ꯏꯃꯥ, ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ? ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ, ꯉꯁꯥꯏ ꯋꯥꯏꯔꯝꯗꯣ ꯄꯦꯄꯦꯒ ꯋꯥꯔꯤ ꯁꯥꯏ꯫ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯃꯆꯤꯟ ꯃꯅꯥꯎꯅꯤꯉꯥꯏ ꯁꯪꯗꯥꯅꯕꯗꯣ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯦꯄꯦꯒꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯃꯝꯃꯤ꯫ ꯇꯣꯝꯕꯤ, ꯃꯅꯦꯝꯄꯣꯛ ꯑꯣꯏꯗꯧꯗꯨꯗꯤ ꯑꯩꯒ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯤ, ꯃꯥꯁꯨꯅꯦ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯥꯒꯤꯁꯨ ꯃꯄꯨꯔꯣꯏꯕꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯅꯤꯡꯂꯁꯨ ꯎꯄꯥꯏ ꯂꯩꯇꯕ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯟꯅꯔꯒ ꯑꯉꯥꯡꯗꯣ ꯑꯣꯠꯄꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯣꯏꯗ, ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯃꯄꯥꯟꯒꯤ ꯃꯤꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯨ ꯉꯝꯃꯣꯏ꯫ ꯅꯠꯇꯦꯕ, ꯑꯩꯉꯣꯟꯗ ꯁꯅꯥ ꯁꯥꯎꯅ ꯏꯟꯁꯤꯜꯂꯤꯗꯣ ꯃꯥꯒꯤ ꯀꯣꯛ ꯅꯠꯇꯦꯕ꯫ ꯅꯅꯥꯎꯅ ꯄꯥꯝꯂꯦ ꯍꯥꯏꯔꯗꯤ ꯁꯥꯕꯤꯌꯨꯗ, ꯇꯧꯕꯇꯕꯨꯅꯦ ꯃꯥꯒꯤ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯇꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯏꯪꯈꯣꯜ ꯐꯥꯎꯕ ꯃꯃꯤꯡ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯨꯛꯑꯒ ꯂꯩꯔꯕꯗꯨꯅ ꯀꯔꯤ ꯑꯐꯕꯕꯨ ꯇꯧꯒꯗꯣꯏꯅꯣ? ꯏꯍꯦ, ꯑꯗꯨ ꯍꯥꯏꯔꯒ ꯗꯤꯚꯣꯔꯁ ꯄꯦꯄꯔꯗꯣ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯗꯤ ꯃꯥꯅ ꯍꯥꯏꯕ ꯄꯩꯁా ꯃꯁꯤꯡ ꯄꯤꯗꯧꯅꯤ ꯍꯥꯏꯅꯦ꯫ ꯏꯃꯥꯅ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯣꯏꯅꯔꯝꯃꯤꯁꯨ ꯅꯠꯇꯕ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯄꯤꯗꯣꯏꯕ? ꯉꯥꯎꯔꯖꯥꯠꯂꯣ ꯑꯗꯨꯕꯣ? ꯀꯨꯏꯔꯕꯅꯦ ꯃꯥꯗꯤ ꯉꯥꯎꯕ, ꯑꯩ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯃꯥꯁꯦ ꯑꯉꯥꯎꯕꯅꯤ, ꯑꯣꯟꯁꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯅ ꯅꯍꯥꯟ ꯂꯤꯕ ꯏꯃꯥꯒꯤ ꯋꯥꯔꯤ ꯃꯈꯥꯗꯣ ꯂꯤꯕꯤꯌꯨ, ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯗꯣ꯫ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕ ꯑꯣꯏꯕꯒ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯛꯄꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯗꯣ ꯌꯨꯝꯗꯩ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯍꯞꯇꯥꯗꯨꯗꯅꯦ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡ ꯅꯣꯏ ꯄꯨꯄꯨꯅ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯤꯡꯗ ꯄꯥꯟꯕ ꯌꯥꯕ ꯂꯣꯏꯅ ꯄꯥꯟꯕꯤꯔꯝꯃꯤ꯫ ꯃꯨꯝꯕꯥꯏꯗ ꯂꯩꯈꯤꯕꯅ ꯈꯨꯔꯥꯗꯨꯁꯨ ꯌꯥꯝ ꯐꯩ, ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯣꯏꯖꯁꯅꯨ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯣꯌꯥ ꯐꯔꯛꯈꯤ꯫ ꯑꯣ, ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯀꯀꯥꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ꯫ ꯀꯨꯏꯗꯦ, ꯊꯥ ꯐꯥꯔꯛꯄꯒ ꯀꯅꯥꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤ, ꯂꯩꯀꯥꯏꯅ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄꯒ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯟꯅꯅ ꯅꯙꯥꯎꯒꯤ ꯑꯅꯥꯕ ꯐꯨꯗꯣꯔꯛꯈꯤ꯫ ꯋꯥꯔꯤ ꯂꯤꯔꯤꯕꯗꯣ ꯁꯅꯥ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯀꯨꯞꯁꯤꯗ ꯊꯣꯛꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯑꯌꯣ ꯍꯥꯏꯅ ꯅꯥꯍꯦꯕ ꯍꯩꯇ꯭ꯔꯕ ꯕꯤꯙꯨꯗꯣ ꯃꯃꯧ ꯅꯨꯄꯤꯅ ꯍꯤꯗꯥꯛ ꯆꯥꯅꯕ ꯄꯤꯖꯒꯦꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯑꯉꯥꯎꯕꯤꯒꯨꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯤ ꯁꯅꯥꯗꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗ ꯇꯥꯛꯇꯨꯅ, ꯃꯄꯥꯝꯒꯤ ꯑꯍꯜꯁꯤꯡ ꯁꯥꯒꯩ ꯅꯥꯇꯩꯗ ꯄꯥꯎ ꯆꯦꯟꯗꯨꯅ ꯕꯤꯙꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛ ꯄꯥꯎ ꯌꯧꯍꯜꯂꯝꯃꯤ꯫
ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕꯤ ꯋꯥꯔꯧꯕꯅ ꯍꯦꯜꯂꯕ ꯃꯅꯦꯝꯗꯨ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯅꯨꯃꯤꯠꯇꯨꯗ ꯀꯨꯝꯍꯩꯒꯤ ꯃꯇꯧꯒꯨꯝ ꯃꯃꯧꯕꯨ ꯌꯣꯜꯂꯝꯃꯤ ꯃꯦꯝꯆꯥ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯂꯩꯇ꯭ꯔꯤꯉꯩ ꯅꯪꯅ ꯏꯄꯨꯔꯣꯏꯕꯁꯦ ꯍꯥꯠꯄꯅꯦ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯅꯦ ꯅꯪꯅ ꯂꯧꯒꯗꯕꯅꯤ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯩꯅꯣ ꯕꯥꯖꯤꯕꯨ ꯑꯩꯅ ꯍꯤꯗꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯀꯧꯕ ꯆꯪꯉꯨꯕ ꯃꯇꯝꯗ ꯈꯨꯃꯛꯇꯕꯗꯒꯤ ꯑꯩꯁꯨ ꯃꯌꯥꯝꯗꯩ ꯃꯇꯦꯡ ꯂꯧꯔꯒ ꯕꯥꯖꯤꯗꯕꯨ ꯀꯜꯂꯗꯤ ꯍꯥꯏꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯩꯇꯧ ꯉꯝꯕꯤ ꯅꯪꯅ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯥꯎꯕ ꯌꯥꯔꯣꯏꯌꯦ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯅꯪ ꯀꯩꯗꯧꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯅꯨꯄꯤꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯇꯧ ꯃꯥꯅ ꯅꯄꯥꯕꯨ ꯍꯥꯠꯄꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯝꯂꯗꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯇꯥꯔꯝꯃꯣꯏꯌꯦ ꯁꯥꯖꯧꯁꯨ ꯁꯥꯎꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯂꯥꯛꯄꯗ ꯏꯃꯨꯡꯁꯤꯗ ꯐꯕ ꯑꯝꯇ ꯑꯣꯏꯍꯟꯗ꯭ꯔꯕꯅꯤ ꯏꯄꯥꯁꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯁꯅꯥ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ ꯕꯥꯖꯤꯁꯦ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯈꯤꯕꯅꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯀꯔꯝꯅ ꯑꯣꯏꯍꯟꯗꯣꯏꯅꯣ ꯕꯥꯖꯤꯗꯤ ꯑꯩꯒꯤ ꯉꯥꯛꯂꯧꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯁꯥꯒꯩꯒꯤ ꯃꯔꯤ ꯃꯇꯥ ꯐꯅ ꯇꯤꯟꯅꯕ ꯑꯣꯏꯔꯁꯨ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤꯅ ꯍꯦꯛ ꯌꯥꯎꯁꯜꯂꯨꯕꯁꯨ ꯌꯥꯗꯦꯗꯣ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯁꯅꯥꯒꯤ ꯃꯤꯆꯪ ꯈꯔ ꯆꯪ ꯀꯂꯛ ꯀꯟꯖꯥꯎꯕ ꯃꯤꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯈꯔ ꯉꯥꯡ ꯃꯤꯁꯤꯡꯗꯨꯁꯨ ꯃꯆꯣꯏ ꯃꯆꯣꯏꯅꯤ ꯙꯅꯟꯖꯣꯏ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯏꯆꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯒꯗꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯅꯣꯏꯅ ꯃꯥꯟꯅꯗꯅ ꯁꯤꯜꯂꯕꯅꯤꯅ ꯈꯨꯗꯤꯡꯃꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯣꯏꯅ ꯑꯣꯏꯍꯟꯕ ꯌꯥꯔꯅꯤ ꯏꯃꯨꯡꯁꯤꯗ ꯅꯆꯥꯅꯨꯄꯤꯅ ꯂꯥꯛꯄꯗꯒꯤ ꯑꯐꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯑꯣꯏꯈꯤꯗ꯭ꯔꯕꯅꯤ ꯁꯥꯖꯧ ꯑꯁꯤ ꯃꯌꯥꯝꯁꯤ ꯇꯥꯅꯕꯔꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯖꯩ ꯍꯥꯏꯔꯒ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯧꯈ꯭ꯔꯤꯕꯁꯦ ꯂꯩꯀꯥꯏ ꯑꯍꯜ ꯑꯃꯅ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯠꯅꯗꯧꯔꯤ ꯗꯣꯛꯇꯔꯒꯤ ꯔꯤꯄꯣꯔꯠꯇꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯅꯥꯕꯗꯒꯤ ꯂꯩꯇꯕꯅꯤ ꯍꯥꯏꯔꯤ ꯁꯤꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯊꯦꯡꯊꯈꯤꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯍꯩ ꯂꯥꯛꯂꯝꯕ ꯈꯔꯁꯨ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯂꯥꯛꯈꯤꯅꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ ꯍꯪꯗꯣꯛꯅꯕ ꯇꯧꯁꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯁꯨ ꯌꯧꯔꯛꯑꯅꯤ ꯃꯄꯨꯔꯣꯏꯕꯒ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯔꯤꯗꯒꯤ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ ꯀꯔꯃ ꯃꯅꯨꯡꯗꯣ ꯃꯅꯦꯝꯄꯣꯛꯅ ꯁꯅꯥ ꯎꯕꯗ ꯈꯣꯡꯗꯅ ꯆꯤꯛꯏ ꯃꯈꯣꯜ ꯊꯣꯛꯅꯁꯨ ꯁꯞꯇ꯭ꯔ ꯇꯧꯏ ꯃꯗꯨ ꯎꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯀꯔꯃ ꯂꯣꯏꯗꯨꯅ ꯉꯥꯇꯪꯕꯒꯤ ꯂꯥꯛꯂꯝꯕ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯈꯔꯗ ꯂꯩꯍꯧꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯣꯝꯁꯨ ꯂꯥꯛꯄꯤꯔꯤꯉꯩ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯖꯈ꯭ꯔꯣ ꯍꯣꯏ ꯑꯉꯥꯡꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯌꯣꯛꯍꯧꯔꯒꯦ ꯁꯅꯥꯒꯤ ꯃꯃꯥ ꯏꯉꯛ ꯉꯛꯅ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯄꯨꯔꯣꯏꯕ ꯐꯪꯉꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯠꯀꯦ ꯈꯜꯂꯅꯤ ꯃꯥ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯍꯥꯠꯈꯤꯕ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯕ ꯏꯕꯦꯝꯃ ꯋꯥꯗꯨ ꯈꯤꯇꯪ ꯌꯦꯡꯉꯒ ꯉꯥꯡꯕꯤꯕ ꯐꯕꯅꯤ ꯙꯅꯟꯖꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯦꯝꯆꯥꯅ ꯅꯆꯥꯅꯨꯄꯤꯅ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯇꯝꯗꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯉꯣꯟꯗ ꯈꯣꯜꯒꯗꯤ ꯋꯥꯡꯅ ꯉꯥꯡꯕꯤꯅꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯣꯟꯖꯕꯤꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯥꯅ ꯚꯔꯥꯗ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯄꯨꯁꯤꯟꯕ ꯌꯥꯅꯕ ꯑꯪꯀ ꯍꯣꯠꯂꯤꯕ ꯁꯥꯖꯧꯗꯗꯤ ꯇꯥꯟꯖꯥ ꯆꯞ ꯆꯥꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦꯗꯣ ꯁꯥꯖꯧ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ ꯇꯨꯝꯃꯤꯉꯩ ꯀꯩ ꯇꯧꯔꯛꯀꯅꯤ ꯈꯪꯗꯦ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛ ꯀꯨꯏꯅ ꯍꯤꯡꯈꯤꯗꯧ ꯋꯥꯠꯂꯤ ꯁꯥꯖꯧ ꯅꯪꯃꯛꯅ ꯕꯥꯖꯤꯅ ꯂꯥꯛꯏꯉꯩꯗ ꯄꯨꯕꯤꯈ꯭ꯔꯣ ꯑꯉꯥꯡ ꯑꯅꯤꯕꯨꯗꯤ ꯑꯩꯅ ꯐꯅꯕ ꯁꯦꯝꯖꯔꯒꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯃꯐꯝꯁꯤꯗ ꯅꯪ ꯀꯨꯏꯊꯅ ꯂꯩꯕꯗ ꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯁꯥꯖꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯇꯁꯦꯡꯅ ꯉꯛꯏ ꯏꯇꯩꯃꯅ ꯀꯩꯁꯨ ꯂꯥꯟꯕ ꯅꯠꯇꯦ ꯇꯥꯆꯧꯒꯤ ꯂꯝꯆꯠ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯁꯤꯗ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯇꯩꯃꯗ ꯃꯤꯡꯆꯠ ꯑꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤꯗꯣ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯍꯣꯏ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯃꯅꯥꯎꯅꯨꯄꯥꯗꯣ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯕꯕꯥꯅ ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯣꯏ ꯀꯥꯎꯔꯕꯣ ꯑꯇꯣꯝꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯔꯝꯗ ꯂꯩꯕ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯃꯤꯔꯝꯗ ꯂꯩꯕ ꯑꯩ ꯂꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯤ ꯕꯕꯥꯒꯁꯨ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯈꯤ ꯍꯣꯏ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯏꯄꯥꯒꯤ ꯀꯔꯃ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ
machin manau phunei haidu thokaningde tachu iteima adaiga punna chalasi nanau nupi ne angang khaine machin manau punna leijasani manau piduna so iche aikhoiga chalase mem chana chongthoktuna hai yum sigi ahal ai leina angang noina haipa asu kyam sari se kaigino machanupa atombaduna imana tawri ho yaningdabagine iteimagi bungo imada adum la khumganu phatte hairaga nateima ngasidi pamlamdam da chatkrake nakhoi kanada su yelar nang chalasu angang deina lohongni manau nupa duna nangi sanai yunei ba mathong khangdaba punsida angang nupi machani si manghalage haibro khanghaude khupak na thare mem chana machanupa atombada hai kari wangang sangang no ha machanupa atomba sauna khol kalap magi loina bide yenglaga chalo hayeng makyum si thadok tuna chakhise loishilu jo ima nachani aise nangi kana leitraba matamda aigi nakta la taramna oklamki adubo aini yumshida la ohairabadi ipana pamlamba lamchattuda chatpa ngamlakanda ai halakani natradi nacha liri haiba kaukro nungaire nupi ama laktana ne yumse namdana hek thugai manau nupado mataimada onsilaga iteima nangdi thongna phabiyo yuko nanau nupana adum iteimagi tungda namigum lepli haiba kaubigan Dhananjoy maya nupada yenglaga nangna ngamle angangsi nangnalo aigi chana landaba mak oiradi amam angat su leiri ain haiba masu leiri nangna kari tawba ngamba haibado yengba tabani ensang semna wari liribado khanghaude mitki pido sinthaba khamba nanghodabana haijang pairiba makhutuda tup tasilakpada haukiba wari ni haiba khangning ningsingle niti sumapi ira cheladuna kaigino ima makhoini na dugyam phatriduba aina wakhal taba oiramladi imagi damak chawna matamda lepamgadabani tombia ngasi ipamda halaktuna leirabi aina wakhal chawthokna hingba ngamlise nangna matik chan imana haiba induna imagi damak lepibagini aikhoi pepese ai wakhal tanaba wari sadaba yaroi dori ima madumai tawba yade ko kaitongdungda nampu sapugi thabakse tawroidabani niti khangningna ima nang kaka duga pau phaunadraba ha kaka haiba Mr. Khuman themgi manawpa aigi kaka do madana teda magi nupi sumarakta pau dum phaurame adubu makhoiga sum loina duna wari sabase aingonda wakhal nungai handaba oibana imana lapthokjabani aina suma sakning singba ngamdraba kaka dudi yam thagatli mana imagi thamoi masak khangbibase mana ibu thasabibana ne leikaina aigi maramda phattana sandokpa ngamkhidabani hanubi phattabido hoji phaw wakhal daram khiroidra len phaw makon changamdaida mamai chumi hainei adubu madi thasadi niti du saurangna karomdai hojindana imana mukhoida leiruino inkhalakpa matamda atopa nupa amtaga koigi ga hairaktabraba haibadi mayam hairaida anam yam kankib aduga aigi asonba tanjadane mana khudong chab laukiban thangna bai ka kaseng ifa pha khainu pi thidrise magumbada leramadi kyam nungaini na luna su tobini hai chatna ba yaba wari sasi leikai punba hentoktana yum thangna reni ko apawadubu khudamoina haibai wani kainoima napasu yam phaida magi apambada yachindrikai mangondagi hena phabalero ima adudi selfish oiba migi wanida yarise to ase makhoi gi warise moi gi wari saragane isasi khangson thakre hospital da yongno bai phebe moi doiro oiroida adudi ihe aidi kawine he mapana nga ayaiba phauramban lawshinba kawre madu ongta numit tadringai da lawsilu chalo mama gi haukiba wari duna mathwai nungairamdrabani adubu sirakliba pakhonduna mapanda khamliba gari du khangdokpagi tanja fangle khanbada nahan khaiga manadaba mihul ama chongje haima talle hairiro adu oiragana se inchangsi se mam ima lawsilurage yari ima sumlair moyani ai lawsila ageba hoi lawsilo aisu ya changbadane lukhak thamba nungaite
glass anise ongta phengdoklamgi. Mamana pakhon sirakpadugi tanja lauduna thongal da khamle hairiba gari do khangtoknaba chenchat tawduna thorai. Machinda porok sonbasu lepte. Asina pase hospital da lakpade hendoktana thongarom dam yosil. Adu pasana mamang da aini yum thangnabagi sida lakanuna haikrabane. Haiba inba malhalamaga toshinaraga ngasi mugla isibu kaiginoba. Anaba yawe haibadugi mating pangbala izalane. Angau bidungai mana chiru londuna thorakliba phibamdo thongal yorakpadadi madhauna khamduna lehowe haiba gari du leiramdre. Ai masai wai de lehowe haidaine. Aina seranana taba oirizala. Chepthaduna tawmai ki konthongromda amuk yengloi adusu leiramdre. Aina seranana taba soidana oirinida. Ngai yaiba lausalaga chagan chang thongbada imai mating pangba haiduni. Yumromda changaktrинgai sorogromda mamitu leiduna yengubada leirak haisin phamromda RB gi gari mamai kakkibadu urami. Oh malakdala amboire maphamsida. Nupiduna thongalda lephobadu nupadu side glass dagi uribani. Magi matawduda tawmai tumin phamlambadagi. Objects in the mirror are closer than they appear. Kaka kaibo. Mingselda tariba potsak natraga mamido masagi leizariba maphamdudagi hena naksina ubani haiba. Kaka adudi aisu khangi. Nangna side glass day tamja yengbado mayumda leihore shum haibibai wanida. Kidreda leihore mamai kaglakpada. Nabani mungse ahanbani. Mamangda shumaina changnaba kanamta thengnadre. Masi khujak tangui oina isa pumbase olhanbasu ngamda yam pharaknida kaka. Nangsu lakpadong chinsiludana adu oiri waloire. Pau handoknabai wari sabada masani yade hairadi makhoi kaijawduna handamuktine ai hingna phumkhido mal. Mihol khara fatte haibai wan me nungshidi leibanida. Nungsibai matangdadi pura anti haibdugi saklon mana oirisi. Leikaina thainadagi ki hangoina loinaba mishakni wa kaya ngangdena. Adu kaka masi ai masakse kawkhrira natraga kausanairaamadi tawri. Hai thaina ukibaduga ohongba leibai khangdaba oirinine. Khanglamladi masuda amuk kari haina ngangamdoinona khallini. Nangi wado matha sabai topic. Imagi hospital chenthok chenchin gi wabaga nungaiba wari oin chasida. Kai wari shane. Lakpa pau phongnadro mane nei amuktang thingnagi khallaga training adum chatkrene. Adubudi manasu kakabudi am toina palakpani. Limited oikre matamdo training loikhiba khanghourida madu hek thorakpaga kakagi nakta lakni na hairakpani. Mahagi sinphamdugane aiga punbada yam nungaidoini. Loya Raj suknai nerakadoi jani. Khadangsu fazan lingbani mado. Khadangda natida kaka larikshu mai takai haibani. Masak tubada mandabai wani. Masu training loibaga sinpham ama nairani. Debitsu department amada masak thokpa thabak tawri. Nangna kamdauba. Pabangi mahut adum sillage hariro. Asida tadau mal. Ithau haktaktagi chatharamlaba sinphamse tamona su mahut sinmini thazade. Ai oinadi isana pamjare kaka ai sida sum lepeda. Pukning WakhaL nungaidobudu khallaga tawro sida le. Masiga loinana nungsinaba nupi haide nangna khoidana pamjari bidusu thungnaba oijo. Kakada nattana mayamna ingonda pibiriba borsa phangdana luhongba numitki asengba bor haidoiba phangjabani aina ngairisi. Ho phangnise anirak suba kogyet yetta yaribo. Ongta yetri ai pakhang kunsing. Hai ai su pakhang kunsing ni ne. Amuktagi hena yetri. Kamaina kaidi yetliba. Nang soisu chap mani. WakhaL tadringai taibang chinjak chaba hoba numitta kogyet yetli tudi kaidorage. Chahumbai koyadoire. Aidi luhumbai duga malure. Manadru somadi yetlidana. Ha anirak suba masak mangal thokadaba kogyeto boroi yetpa phangjaroko. Aida nateda kakasu phangboijar. Hai sore. Maida lekrak chatpa horamdai sida madu aingonda pakchararoiko. Pakchade yetla khangdoni kaka. Adu oiragana muktang yetpa nungaiti. Ani ahum thokna tungan ba numitta hekta yetlagi.
ꯍꯥꯟꯅ ꯃꯇꯝ ꯆꯥꯅ ꯍꯣꯡꯍꯧꯗꯕꯒꯤ ꯑꯍꯨꯝꯔꯛ ꯊꯣꯛꯅ ꯍꯣꯡꯉꯒꯦ ꯍꯥꯏꯔꯣ? ꯂꯥꯛꯄꯩ ꯂꯨꯍꯣꯡꯕ, ꯑꯗꯩ ꯗꯦꯕꯤꯠꯀꯤ ꯂꯨꯍꯣꯡꯕ, ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ. ꯑꯍꯨꯝꯁꯤꯗ ꯕꯣꯔ ꯁꯦꯟꯅꯕ ꯑꯣꯏꯔꯒꯦ. ꯍꯥ, ꯑꯗꯨ ꯑꯣꯏꯗꯤ ꯑꯍꯨꯝꯂꯛ ꯌꯦꯠꯂꯦꯗꯅ. ꯑꯦ, ꯀꯀꯥꯕꯨ ꯍꯩꯒꯗ꯭ꯔꯣ? 이보, 그나소 이래가 뽀글락ɓ ꯅꯠꯇꯦꯅꯤ. ꯇꯉꯥꯏ ꯐꯗꯅ ꯇꯧꯔꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯩꯅꯤ. ꯑꯁ, ꯎꯀꯤꯜꯗ ꯃꯔꯩ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛ ꯆꯨꯝꯈ꯭ꯔꯦꯗꯀꯣ. ꯑꯅꯤꯗꯨ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯡꯈ꯭ꯔꯦ.